Kurumzari ISTV Paumit Yang Tabiri Basing Butaram Okchari Ahan Batamaru Ibabau Pizari Tongan Mamapam Anida Commando Gypsy Ani Miam Namai Thakre Pau Santong Namu Pizari Tongan Mamapam Anida Miam na Commando Gypsy Ani Mai Thaduna among Ata Tokan Kre Miam control Tongna Buhana Bada Police na tear gas Amadi Nong Mai Kap Kre Hiram Sida report ama Thaudoka Singasi Porumpar Police Station ki manung sanba hata amadi Hengang Police Station ki manung sanba Mantri Pukri da thoki bane ngasi ayuk solag na pung tararom taba matamda Hengang Police Station ki manung sanba Mantri Pukri da National Highway number 2 asi pakthok chawthok na ba Imphal East ki DC na luchingduna mari leina ba official singaloina na lam onba horokpada mafam adongi miyam thoroktuna lam onba yaroi haina nakalani da ungkhana ba thoki mafam aduda commando ki team amana sangsinduna miyam adu control tawna ba honaki Miyamgi irang adu konsilak padagi mafam aduda ahenba police force power thomjin naraki nakalani da nung thana bayaw na kahena irang chawkhalak padagi police na tia gya samadi nongwei down kya kaptuna miyam adu control tawna ba yamna kana honaki London madungi miyam na commando gi gypsy number MN01W0357 asi mai thaduna amanga pathuan ki mafung phana mai sakraba gypsy aduda tia gya sel kya amadi nongwei ama yawkhre hari Miyamgi irang adu kansilak padagi mafam adu lakiba DC yauna atay official amadi commando sing adu Mantri Pukri da leba 69 CRPF battalion ki campus manungda sensin duna lona ki miyam aduna mafam adu leba CRPF ki gate hawanung thajilaktuna amanga tathuan ki Miyamgi irang adu da settlement gi official singna tonglakpa kar amasu amanga tathokre hari tungda mafam adu da IGP Kailun amadi DIG Clay Khongsa yauna Imphal West ki ASP amadi Imphal East ki ASP na luchingba masing yablaba police ki mama laktuna miyam adu laksin ki irang hobada yawi haba miyo kya police na fazin ki tungda police na akan bamongda ngaksen bagi thabak lokatuna lam on bagi thabak adu makhatana chathaki Amaromda Soradagi MD Nimudin Kauba Chahi Tarani Turum Surban Pamachama Nomina Panduna Sikiba Amadi Mioika Aso Open Nankiba Todo Adubu Yaning the Fondok to Nangarang Numidang Pung Tarutagi Manipur the Chatarakiba Pung Nimfuni Pangi General Strike Asibu Sagot Paniching the Bamio Sinangasi Ayo Pung Tararom Tabamatamda Porompat Police Station Gimanungsan Bahatada Imphal East Commando Gypsy Mai Thakre Gypsy Dugi number na MN01A8100 ni Gari Adu Kahena Mai Chakau Dabadagi Police na Mapamadu Lokat Kre Amarumda ban asi Thawal district ki manung chanba Sora yauna Muslim singna namna khundaga tongan mafam singda lambi thingba yauna miyoi kyana ban asi mapung phana chathaki Wildlife crime investigation amadi intelligence collection gi matangda numit nini jathagada training program ama ngasi Hotel Imphal da hokdokre Bharat Sarkar gi Ministry of Environment and Forest ki Wildlife Crime Control Bureau amadi Manipur Sarkar gi Forest Department ki Wildlife wing na punna sinduna pangthokpa training program hokdokpa gi thoram aduda Manipur gi Additional Principal Chief Conservator of Forest DS Ibobi Singh West Bengal gi Forest Department ki DFO Utpal Kumar Nag amadi Guwahati dagi A Roy Chaudhary Sarugyake Loina na Police Assam Rifles Postal Service amadi Airport Authority gi miyoi singsu training aduda yauki Wildlife crime gi matangda A Roy Chaudhary na wangangke Utpal Kumar na Wildlife Protection Action amadi case study gi matangda slide show utuna training sing da take TH Ibobina Mamalyam laba wildlife production mangsilakle border state oiba Manipur da wildlife production aina yadaba mawngda lalol itik tawriba asi thing batangai phade haike ayam badi akoina protected area jaitana national park leriba sanctuary leriba sumbasida project tiger area project elephant area in leriba di manu da sun kan thain toba aduga outside these protected areas that the ekoi EXC and cross over that khara luna sun thokoni na many of the wildlife crimes are still happening adna asuma mayam sum check tongna gi damakta amasung illegal trade sida discourage tongna ba by giving right punishment as per action rules to those offenders aduna
मधुमाइना ngसाई की ऑफेंडर सिंगसी मतिक चाबो क्राइम दुगी मतिन नांगाई कनसी पनिशमेंट से पीर बोइदी to a great extent sumbo wildlife crime si handarakani habitugi pandam du daikuna sigi training program si organize tawjabani mahangna makha taraduna manipur asi tongan tongan ba country singa yumlonaba oibana illegal trade tawbada yamna maru oiba lambi oide ain gi wangmada thabak tawba mioi sing wildlife protection act ki makhada fine thianba amadi jail da thambagi dandi piba yai haike punishment in terms of penalty case fine tawba aduga asagi imprisonment tawba asi amam moibia aduga maybe even board anima imprison chu tawba fine chu tawba adu chu dum yae ba ko wildlife protection act ki makhada mai punishment pirize aduna tawbadadi chief judicial magistrate gi da putho kanda mana magistrate na mari le ba crime gi severity du yeng kanda adigi nature of offense du yeng kanda lepa keno ne duga to a maximum of CI or wildlife act da rule dam mayek na leje ko Miss Arisma bu Izzat manghan khibagi matang da DGP na asengba rapist sing puthoklagani haiba wafam asi Arisma gi matang da sem khiba GSC na thajabalai haide asengba rapist puthokna bo hotna bada mateng pangliba lamdam asigi club organization amadi maira paibi mahiroi singi sangsthan bu GSC na thagat pa phongdorakli matamama da yumthak kupnaba potsa khaktamak oiramba ina leitengi amadi imung khudingmakta sizinaba yaba potlam kaya mai pakna puthoktuna sendan lambi oiba mioi leide hiram sida report ama Masagi sahi yang kai mangarom surubi mayang panthana awang lekai degi konjengmam sanggom nong ngasi degi sahi kumangarong ima wangda mapuroba deben leki dabadagi masanupi ani amadi masanupa amathak na bahona bada achaw polum porake masanupi ani mayam panthok khibadagi masanupa matomta mayam hundoktuna thamba yaktabadagi imphal gi nangapal lambi paringda yansang napi ondona imung manung purumba sinpham thadokko taki hingnabagi lanphamda sanggom nong mayumda leiraga sen tanba yaba lambi thiki khanma mangkai khalaba matungda khurak lairakta irailai phangba ina yumthong khuding sinaba amadi leitengi polom kya sage haiba firep lauki aina sare si bung ahambada ai si thangna pila londana ko sa ani humdi thangam na baina yam kan chalami adi matungda gi di angang gi mai makai pan gi badagi aina kai idawraga kamai tawraga paisa ji tan ga dagi kamai tawna paisa ji phangga dagi je khala kanda si si aina tamu so leiti adi odana bi so leiti mingoni yung so leiti adu ga aina sadarapani sanggom nong mai pakna saba ngamlaba polom sing adu manungda chengphu firu lei polang khujai sanabul senga flower pot amadi leiting polom kay yauri tumnom na kupi haraga khangnaba I makhal asidagi polom kya saba ngamliba ase kanaguma amata namangonda tapi tambiba leikhide hairaduna sanggom nong hiram asida government ki magi dagi karimo mating amata phangba leite haiba wafum su phongdoroke moi government ki magi dagi budi ai lojani mating je moi mating lawdraga di aina tawi basina oi baya banati ai haji ko aduna lawningi adagi angang jin laiba moi thaboi ngam sudana laiba jini phadalaga aina du maset maza ma sabta boita gadi angang moi khara yawge khoke hai ji ju adum yawjeraga tamjeraga adum yani ba sendal lambi oina leptana honarakpa sina ngasidi thamada lupa 5,300 irailai tanma ngamle manipur gi mafong kya ra ma ki polom sing pamnai piwa ngamdabagi wani mela da sarug yabada lupa 10,000 kun irailai na yon ngami hiram sida state merit award amade atai mana mathum kya phangma ngamle haibani singma wafong kya su sangom nong na handak da ISTV news da thamlake mating ding di imadi khangju khangde adui lambi ju thiru de aduga aina ju khangdabani na khangdre handa ewa si jo imam de thak pana tabani na gyan ngau dana ba aje haiba bingola ai si mana dum doi simbi lang bi taw bani ewa ki maram da ai di khang sumbai maram jam ta khangde ba adu mayam na budi gomen ki senthang lai adu ni adani ka na su hai adu handa ki state ki simta ga ai lau gi lawa matung da ko nai khallagi na khalli janje loi thuna saningi ai ki kok sida ai ki brain je lai ga ja loi na saningi ngamde thani ka ta sabani na adi masak ta su tumnau se na ko pi ji ung phang di bu phalo ga mu kang halle de kang hala kan da kang na sabadi ya bana ta bani na he kang da bada posi phada de masagi hona zaman amari pitorpa gunna thalabi sangomno gumbi craft person sing state government na sengot pebong tam oire makoi bu yokhat pebada khusa haibagi lamda state asigi mingchat kya porokpa haibasi soidro afamni ISTV news ki dama cameraman P Bobo galoina na pawdam jariba Richard Ranjan mayang par
Sana konung Manipur sarkar na lausin na bawarip laurakpa yaning de. Sana konung lausin ba yaroy haibawa pamda. Sana konung ngak sen bagi tabak ngasi numit kontrani mapung pakre. Sana konung semgat lup na achawba thawdang lauduna chatharakliba ngak sen bagi tabak asida ngasi Manipuri nat kan balup amadi panthoibi ima kombirai kaithelgi nupi singna saruk yakhe. Manipuri nat kan balup ki makhada leiba tongan ba nat ki lup singi miyoi singna saruk yakhe ba mifam aduda lup ki president Gunachandrana hingduna leiriba ining thawbu mafam amada hekta thamna bo hotnaba yaningde jati kayana khundariba lamdam asigi luchingba ining thawbu leitabagum khanba yaroi sana konung loksinba yaroi haike ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯁꯤ ꯃꯥꯡꯍꯟꯕꯤꯒꯗꯧꯔꯤꯕꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯅꯥꯄꯨꯟ ꯀꯟꯅꯅꯕꯅꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯆꯔꯛꯏꯕꯁꯤ Maudagi Nagaland romda kilometer kunrom chatlaga leiba Fesimada handak lambi ningkhaibadagi National Highway asida gari chatpa yadana leirakhiba adu numit manga tarukni gi manungda mapung phana semba loishilagani haina ISTV News na phangba paw amana hairi BRTF na ahing nungthil khaidana lambi anauba semba gi thabak yamna kanna chathari lambi asigi ayamba mafam sing semba loishilakle hairi lambi asida port yawba gari sing chathuk chasin tawbada yadrabasu port yawdaba gari sing chathuk chasin tawba yare hairi All Manipur Road Transport Drivers and Motor Worker Union ge Organization Secretary M. Anil Amadi Surface Transport Eco and Environment Society Nagaland ge President Bipin Sofina ISTV da phongdorakpada kanagumba kharana Imphal Dimapur lambi gi Fesimada lambi namthabagi khudongchaba lauraga mafam marang khangdana lambi asi sembada tha ama hena changani masigi khudongchaba lauduna karbar tawba miyoi singna nongmada changdaba yadraba potlam sing Mamal ka hena lauduna praja sing awaba kaya mayok na hale haina nungaitaba phongdorakli Wangkhem Kendragi Manipur People's Party gi member pumnamak party gi primary membership tegi toknana bawarep laure haina Wangkhem Kendra Committee Manipur People's Party gi President MD Alimuddin na thadorak pachero lamana khanghalakli Lamphel Police Station gi manung chanba Langol Tarung Mayada leiba Grace Academy School gi manaki public toilet mayada apikpa angang chelibi nupi ama hu thaktuna leirambadagi Rems Hospital de pukhatuna laikanakre ngasi ayuk pung 11 rom taba matamda mafamadu da nupi adu gyan tadana leirambadagi miyamna thengnabadagi Rems Hospital de pukhatuna laikanakhibani mafamadu da chahi ama makhairom suraba machanupa amasu leiramkhi masak maming khangdriba nupi adu yengbada Muslim mali hauzik Rems casualty da arubu phibam da laikanari Loisilakpada maruiba paw amuka na pizari tongan mamafam anida commando gi gypsy ani miyamna mai thakre hauzik yoinadi pawmit yang tabiri basingbo amuka na khurumzari